Hello everyone, ahan mamakta video sibu yung video mayam puna ko pibana ko no na koramjari mayam sumdo bani ko ay mapana dum namme ko mayam ay ngasi gi video se namjaro gi khallabani oi hojik mayam puna khangnari ba adi viral ogi base damanga na tawrubagi matang no sumaina thokposi matang da mayam ai se ngarang taga chagi ni video ai site gi no phom kharju thamjagi ado mayam ngasi su ko ai ngasi ai yam pinman da badagi ko ai di akhoi gi mayam ai na haining badi ko asigumba akhoi meiti macha amana asigumba fattaba thaba ma tabu matamda asi loiraga kaidawra kane je khangdeba ꯑꯁꯤ ꯂꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯦ ꯁꯦꯡꯗꯣꯔꯛꯑꯦꯕ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤ ꯍꯧꯅꯕꯤ ꯑꯁꯤ ꯀꯣꯟꯅ ꯁꯦꯡꯗꯣꯔꯛꯄꯒꯤ ꯊꯕꯛꯁꯦ ꯁꯦꯡꯗꯣꯛꯄ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗ ꯂꯥꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯖꯕ ꯁꯤ ꯇꯧꯔꯛꯀꯅꯦꯅ ꯈꯪꯉꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯩꯗꯣ ꯃꯌꯥꯝ ꯂꯣꯏꯔꯝꯗꯥꯏꯗ ꯑꯩꯁꯨ ꯋꯥꯍꯩ ꯈꯔ ꯊꯝꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩ ꯃꯣꯏꯅ ꯁꯦꯡꯗꯣꯛꯄꯁꯤꯡꯗꯣ ꯗꯥ ꯃꯉꯥꯜꯅ ꯁꯦꯡꯗꯣꯛꯄ ꯑꯗꯩꯗꯤ ꯅꯨꯄꯤꯗꯣ ꯃꯥꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤꯗꯣ ꯑꯗꯨꯁꯨ ꯑꯗꯨ ꯃꯥꯅꯁꯨ ꯁꯦꯡꯗꯣꯛꯑꯦ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯗ ꯂꯣꯏ ꯈꯪꯍꯟꯈ꯭ꯔꯦꯀꯣ ꯑꯗꯣ ꯁꯦꯡꯗꯣꯛꯑꯦ ꯍꯥꯏꯅ ꯀꯩꯗꯧꯅꯤ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯐꯦꯠ ꯍꯥꯞꯆꯔꯝꯃꯒꯦ ꯃꯣꯕꯥꯏꯜꯅꯤꯃꯛꯀꯤꯅꯤꯀꯣ ꯁꯦꯡꯗꯣꯛꯄ ꯌꯥꯎꯋꯦ ꯑꯗꯣ ꯁꯤ ꯑꯅꯤꯃꯛ ꯃꯌꯥꯝ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯏꯕ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯛꯇꯪ ꯊꯝꯖꯒꯦꯀꯣ ꯃꯌꯥꯝꯗ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯥꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩ ꯃꯣꯏꯔꯥꯡꯊꯦꯝ ꯃꯉꯥꯜꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯅꯣꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯡꯗꯣꯛꯆꯔꯤ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯤꯡꯅꯕ ꯑꯣꯏꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯅ ꯂꯩꯅ ꯏꯆꯥ ꯂꯩꯅ ꯂꯩꯅ ꯃꯃꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯃꯆꯥ ꯂꯩꯔꯕꯤ ꯁꯒꯣꯜ ꯁꯦꯝꯕꯨꯡꯒꯤ ꯌꯨꯝꯂꯦꯝꯕꯝ ꯁꯔꯥꯅꯤ ꯃꯌꯥꯝꯅ ꯈꯪꯅꯕꯗ ꯊꯣꯏꯕꯤ ꯆꯥꯏꯅ ꯈꯪꯅꯕꯤ ꯑꯩꯒ ꯅꯨꯄꯤ ꯑꯁꯤꯒ ꯂꯣꯏꯅꯗꯨꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯨꯕ ꯑꯗꯣ UMOꯒꯤ ꯏꯃꯥꯁꯤꯡꯒ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯡꯗꯣꯛꯆꯔꯤ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯑꯁꯤ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯑꯗꯨ UMO ꯑꯃꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯤꯔꯛꯄ ꯆꯩꯔꯥꯛ ꯑꯗꯨ ꯏꯁꯥꯅ ꯌꯥꯝꯅ ꯂꯧꯖꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯅꯣꯛꯆꯔꯤ ꯃꯌꯥꯝꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯁꯒꯣꯜꯁꯦꯝ ꯑꯣꯡꯕꯤ ꯌꯨꯝꯂꯦꯟꯕꯝ ꯎꯁꯥꯔꯥꯅꯤ ꯃꯤꯌꯥꯝꯅ ꯊꯣꯏꯕꯤꯆꯥ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯑꯩꯍꯥꯛꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯡꯗꯣꯛꯆꯔꯤ ꯃꯗꯨꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯃꯣꯏꯔꯥꯡꯊꯦꯝ ꯃꯉꯥꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯌꯥꯝꯅ ꯌꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯂꯩꯕꯥꯛ ꯁꯃꯥꯖ ꯑꯁꯤꯗ ꯆꯠꯅꯗꯕ ꯏꯄꯨꯔꯣꯏꯕ ꯏꯆꯥ ꯂꯩꯔꯕꯤ ꯑꯩꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕ ꯑꯗꯨ UMOꯒꯤ ꯏꯃꯥꯁꯤꯡꯒ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯁꯦꯡꯗꯣꯛꯆꯔꯤ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯇꯨꯡ ꯇꯥꯅ ꯇꯧꯔꯛꯂꯕꯗꯤ UMOꯒꯤ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄꯤꯕ ꯆꯩꯔꯥꯛ ꯑꯗꯨ ꯏꯁꯥꯅ ꯌꯥꯝꯅ ꯂꯧꯖꯒꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯎꯕꯤꯔꯦꯀꯣ ꯁꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯍꯣꯏ ꯁꯦꯡꯗꯣꯛꯄ ꯍꯥꯏꯁꯤ ꯌꯥꯝ ꯐꯩꯀꯣ ꯁꯦꯡꯗꯣꯛꯄ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯋꯥꯔꯜ ꯗꯥ ꯃꯉꯥꯜꯒꯤ ꯃꯐꯝꯗ ꯊꯣꯛꯄ ꯅꯠꯇꯦꯕ ꯃꯥꯒꯤ ꯃꯐꯝ ꯊꯣꯛꯄ ꯅꯠꯇꯦ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯊꯣꯛꯄ ꯅꯠꯇꯦꯕ ꯑꯍꯥꯟꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯠꯇꯦꯕ ꯁꯦ ꯃꯅꯤꯄꯨꯔ ꯑꯌꯥꯝꯕ ꯑꯗꯨ ꯑꯌꯥꯝꯕ ꯃꯐꯝ ꯀꯌꯥꯗꯁꯨ ꯁꯤꯒꯨꯝꯕ ꯃꯥꯅ ꯂꯥꯜꯂꯨꯔꯗꯤ ꯁꯦꯡꯗꯣꯛꯄ ꯍꯥꯏꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯦꯕꯀꯣ ꯆꯨꯝꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯃꯝꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯀꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯃꯥꯁꯦ ꯃꯤꯆꯝ ꯅꯠꯇꯦꯕ ꯃꯤꯆꯝ ꯅꯠꯇꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯨ ꯑꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯁꯦ ꯃꯌꯥꯝ ꯃꯤꯆꯝ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯥꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯉꯛꯑꯦꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯨꯡꯁꯤꯕꯤꯌꯦꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯃꯣꯏꯒꯤ ꯌꯨꯝꯂꯩ ꯀꯔꯤ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃꯁꯨꯡ ꯃꯥꯒ ꯏꯆꯦꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯎꯕꯗ ꯚꯤꯗꯤꯑꯣꯗ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯌꯦꯡꯅꯩ ꯅꯨꯡꯁꯤꯕꯤ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯁꯦ ꯁꯤ ꯃꯥꯒꯤ ꯋꯥꯈꯜꯗꯅꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯅꯀꯣ ꯍꯣꯏ ꯐꯅ ꯁꯦꯡꯗꯣꯔꯛꯑꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯤ ꯈꯜꯍꯧꯗ꯭ꯔꯦꯕ ꯑꯩꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯔꯨꯔꯒ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒ ꯆꯥꯟꯅꯕ꯭ꯔꯥ ꯁꯤ ꯑꯩꯅ ꯁꯤ ꯇꯧꯔꯗꯤ ꯑꯩꯅ ꯀꯩꯒꯨꯝꯕ ꯂꯥꯜꯂꯅꯤ ꯑꯩꯅ ꯂꯥꯜꯂꯕꯅꯤꯅ ꯃꯌꯥꯝꯗ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯁꯦꯡꯗꯣꯛꯄꯗꯨꯅꯗꯤ ꯌꯥꯗꯦꯕ ꯁꯦꯡꯗꯣꯛꯑꯦ ꯐꯔꯦꯕ ꯃꯥꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯥꯁꯦ ꯑꯉꯥꯡ ꯅꯠꯇꯦꯕꯀꯣ ꯃꯥꯁꯦ ꯑꯉꯥꯡ ꯅꯠꯇꯦ ꯃꯥꯁꯦ ꯀꯔꯤꯝ ꯈꯪꯖꯗꯕ ꯕꯨꯙꯨ ꯕꯣ ꯀꯣꯂꯣꯝ ꯑꯗꯨꯝꯕ ꯅꯠꯇꯦꯕ ꯃꯥꯁꯦ ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯕꯅꯦꯕ ꯑꯗꯣ ꯁꯤ ꯊꯕꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ ꯇꯧꯔꯒ ꯃꯌꯥꯝꯁꯤꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯝ ꯑꯃꯁꯨꯡ ꯂꯩꯕꯥꯛꯁꯤꯃ ꯈꯪꯂꯛꯀꯅꯤ ꯍꯥꯏꯁꯦ ꯃꯥ ꯈꯪꯗꯦꯕ ꯑꯩꯅ ꯁꯤ ꯇꯧꯔ ꯑꯩꯅ ꯐꯠꯇꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯂꯩꯕꯥꯛꯁꯤꯃ ꯁꯔꯥꯁꯜꯂꯛꯀꯅꯤ ꯍꯥꯏꯁꯦ ꯃꯥ ꯈꯪꯗꯦꯕ ꯆꯨꯝꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯁꯦ ꯃꯌꯥꯝ ꯑꯩ ꯇꯁꯦꯡꯅ ꯌꯥꯝ ꯁꯥꯡꯅꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦꯀꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯀꯣ ꯑꯁꯦꯡꯕꯀꯣ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏ ꯃꯇꯝꯁꯤꯗ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ ꯃꯥꯅ ꯁꯤ ꯁꯦꯡꯗꯣꯔꯛꯄꯁꯦ ꯎꯕꯁꯦ ꯌꯥꯝ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯦꯕ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯤ ꯌꯦꯡꯉꯣꯅꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯉꯣꯕꯀꯣ ꯁꯨꯝ ꯍꯥꯏꯗꯤ ꯍꯥꯟꯅꯗꯤ ꯗꯥ ꯃꯉꯥꯜꯁꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯣꯏ ꯀꯣꯄꯜꯁꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯥꯝ ꯌꯦꯡꯅꯤꯡꯉꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯕ ꯐꯥꯎꯋꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅ ꯗꯥ ꯃꯉꯥꯜꯁꯦ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯂꯥꯏꯔꯕ ꯋꯥꯔꯜꯁꯦ ꯗꯥ ꯃꯉꯥꯜꯁꯦ ꯃꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗꯀꯣ ꯃꯥꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯅꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯃꯁꯛꯁꯦ ꯎꯕ ꯃꯇꯝꯗ ꯃꯤ ꯃꯌꯥꯝꯁꯤꯅ ꯇꯨꯀꯠꯆꯔꯅꯦꯕ ꯇꯨꯀꯠꯆꯕ ꯅꯠꯇꯦ ꯇꯤꯟ ꯁꯤꯠꯅꯤꯡꯕ ꯅꯠꯇꯦ ꯇꯤꯟ ꯁꯤꯠꯅꯔꯦ ꯃꯥꯁꯦ ꯎꯕꯗ ꯍꯧꯖꯤꯛ ꯃꯥꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯕ ꯊꯥꯖꯗꯦꯕ ꯁꯤꯒꯨꯝꯕ ꯇꯧꯔꯛꯄꯁꯦ ꯊꯥꯖꯕꯁꯦ ꯃꯑꯣꯡ ꯃꯇꯧꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯈꯜꯂꯨꯕꯒ ꯍꯥꯏꯗꯤ ꯈꯟꯕꯒ ꯇꯧꯊꯣꯔꯛꯄ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯍꯟꯗꯛ ꯃꯇꯥꯡꯁꯦꯀꯣ ꯌꯥꯝ ꯊꯤꯅ ꯁꯥꯎꯅꯤꯡꯉꯦ ꯃꯌꯥꯝꯀꯣ ꯊꯥꯖꯗꯦꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯍꯥꯏꯁꯦ ꯃꯩꯇꯩ ꯅꯨꯄꯥ ꯑꯃꯅꯒ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯌꯥꯝ ꯊꯤꯅ ꯇꯨꯀꯠꯆꯕꯁꯨ ꯐꯥꯎꯏꯀꯣ ꯑꯩ ꯏꯁꯥꯗꯀꯣ ꯁꯤꯅꯤ ꯃꯌꯥꯝꯀꯣ ꯁꯨꯃꯥꯏꯅ ꯁꯦꯡꯗꯣꯔꯛꯑꯦ ꯍꯥꯏꯅ
ꯍꯧꯖꯤꯛ ꯃꯥꯁꯦ ꯃꯤꯅ ꯅꯨꯡꯁꯤꯕꯤꯒꯗꯕꯁꯨ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯃꯥꯁꯦ ꯅꯨꯡꯁꯤꯕꯤꯔꯔꯣꯏ ꯂꯣꯏꯔꯦ ꯃꯥꯁꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯥꯡꯍꯟꯖꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯥꯒꯤ ꯃꯈꯣꯡꯗ ꯁꯤꯡꯖꯪꯅ ꯌꯥꯟꯊꯠꯆꯕ ꯍꯥꯏꯗꯣ ꯑꯗꯨ ꯑꯣꯏꯔꯦ ꯃꯁꯥꯒꯤ ꯂꯝꯕꯤ ꯀꯊꯠꯆꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯑꯁꯦꯡꯕ ꯂꯥꯏꯔꯕ ꯋꯥꯔꯜꯗꯒꯤꯅꯦ ꯍꯥꯏꯗꯤ ꯂꯥꯏꯔꯕ ꯋꯥꯔꯜ ꯍꯥꯏꯅ ꯃꯃꯤꯡ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯃꯤꯡꯁꯦ ꯃꯥꯅ ꯑꯁꯦꯡꯕ ꯃꯥꯏ ꯄꯨꯟꯁꯤꯗ ꯂꯥꯏꯔꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯗꯣꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯂꯥꯁ ꯑꯣꯏꯅ ꯋꯥꯐꯝ ꯑꯃ ꯈꯤꯇꯪꯒ ꯊꯝꯖꯍꯧꯒꯦ ꯁꯤꯅꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯂꯥꯜꯂꯦ ꯈꯣꯠꯂꯦꯅ ꯍꯥꯏꯖꯔꯤꯁꯦ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤꯀꯣ ꯑꯁꯤꯒꯤ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯈꯪꯗꯦ ꯐꯦꯁꯕꯨꯛ ꯈꯪꯗꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯈꯪꯗꯦ ꯌꯨꯇ꯭ꯌꯨꯕ ꯈꯪꯗꯦ ꯑꯦꯅꯤ ꯀꯃꯦꯟꯇ ꯁꯤ ꯃꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯑꯐꯕ ꯀꯃꯦꯟ ꯑꯝꯇ ꯄꯤꯕꯤꯔꯛꯑꯣꯏ ꯄꯤꯁꯨ ꯄꯤꯔꯛꯇꯦ ꯑꯩ ꯑꯌꯥꯝꯕ ꯂꯣꯏ ꯎꯖꯔꯦꯀꯣ ꯃꯌꯥꯝ ꯀꯣ ꯃꯩ ꯊꯥꯗꯣꯛꯑꯒꯦ ꯆꯥꯗꯅ ꯃꯅꯤꯡꯇꯝꯅ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯚꯤꯗꯤꯑꯣꯁꯤ ꯎꯔ ꯀꯩ ꯐꯥꯎꯕꯤꯒꯦ ꯃꯌꯥꯝ ꯂꯩ ꯀꯨꯟꯗꯣ ꯄꯔꯦꯡ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯀꯨꯟꯗꯣ ꯄꯔꯦꯡ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯐꯣꯇꯣ ꯅꯨꯡꯇꯣ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯀꯞꯄꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯦꯕ ꯁꯤ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯃꯌꯥꯝ ꯀꯣ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯕ ꯑꯗꯣ ꯐꯔꯦ ꯃꯌꯥꯝ ꯂꯥꯜꯂꯦꯕꯨꯗꯤ ꯍꯥꯏꯈ꯭ꯔꯦ ꯐꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯗꯥ ꯃꯉꯥꯜ ꯃꯁꯥꯃꯛꯇꯗ ꯌꯦꯡꯉꯗꯤꯀꯣ ꯗꯥ ꯃꯉꯥꯜ ꯀꯣ ꯑꯩ ꯍꯥꯏꯖꯒꯦꯕꯀꯣ ꯅꯅꯥꯎ ꯑꯃ ꯑꯣꯏꯅꯀꯣ ꯑꯩ ꯍꯥꯏꯗꯤ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦꯕꯀꯣ ꯑꯗꯣ ꯗꯥ ꯃꯉꯥꯜꯁꯦ ꯍꯧꯖꯤꯛ ꯄꯥꯈꯪ ꯅꯠꯇꯦꯕꯀꯣ ꯄꯥꯈꯪ ꯅꯠꯇꯦ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯅ ꯌꯨꯝꯃꯥꯟ ꯂꯝꯕꯤꯗ ꯆꯪꯉꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕꯒꯤ ꯑꯈꯤ ꯑꯔꯥꯡ ꯁꯤꯒꯨꯝꯕ ꯂꯥꯝ ꯈꯣꯠꯄꯁꯤꯃꯛꯀꯤ ꯌꯥꯎꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯇꯝ ꯂꯣꯏꯔꯦꯕꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯅꯅꯥꯎ ꯑꯃ ꯑꯣꯏꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯣꯏꯔꯦ ꯐꯠꯇꯕ ꯑꯃ ꯇꯧꯔꯨꯕ ꯍꯥꯏꯁꯦ ꯁꯦꯡꯗꯣꯛꯄꯗ ꯇꯥꯔꯦꯀꯣ ꯁꯦꯡꯗꯣꯛꯑꯦ ꯁꯦꯡꯗꯣꯛꯑꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯡꯗꯣꯛꯄ ꯍꯥꯏꯁꯤꯅ ꯑꯇꯣꯞꯄ ꯋꯥꯅꯤ ꯃꯌꯥꯝ ꯁꯦꯡꯗꯣꯛꯄ ꯁꯣꯔꯤ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯁꯤꯅ ꯑꯇꯣꯞꯄ ꯋꯥꯅꯤ ꯁꯣꯔꯤ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯅꯅꯦ ꯃꯤꯒꯤ ꯊꯃꯣꯏ ꯀꯥꯏꯕꯁꯦ ꯑꯁꯤꯃꯗꯤ ꯌꯥꯔꯔꯣꯏ ꯊꯃꯣꯏ ꯀꯥꯏꯕꯁꯤꯃꯗꯤ ꯁꯟꯖꯟꯕ ꯌꯥꯔꯔꯣꯏꯀꯣ ꯇꯁꯦꯡꯅ ꯃꯌꯥꯝ ꯑꯩ ꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯃꯤꯇꯩ ꯄꯤ ꯇꯥꯔꯒꯦ ꯇꯧꯋꯦ ꯍꯣꯏ ꯂꯥꯟꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯦ ꯁꯣꯔꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯩ ꯑꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯀꯣ ꯃꯤꯑꯣꯏꯕ ꯃꯣꯏ ꯄꯨꯟꯁꯤꯗꯀꯣ ꯁꯣꯔꯤ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯁꯦ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯩꯅꯤꯀꯣ ꯁꯤ ꯃꯤꯗ ꯁꯥꯎꯕ ꯉꯝꯗꯕ ꯁꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯅꯤ ꯑꯗꯣ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯁꯤꯒꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯀꯔꯤꯝ ꯆꯪꯉꯣꯏꯀꯣ ꯁꯤ ꯂꯥꯟꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯃꯤꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯕ ꯍꯥꯏꯁꯦ ꯂꯣꯏꯔꯕꯅꯤ ꯁꯨꯛ ꯌꯥꯝꯅ ꯊꯥꯖꯔꯝꯕ ꯁꯨꯃꯥꯏꯅ ꯏꯆꯦ ꯃꯕꯥꯅꯤ ꯇꯧꯗꯅ ꯊꯥꯖꯕ ꯃꯌꯥꯝꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯕꯅꯦꯕ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦꯕ ꯊꯥꯖꯕ ꯍꯧꯖꯤꯛꯀꯣ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯌꯥꯝꯁꯨ ꯍꯥꯏꯌꯨꯅꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯀꯅꯥꯅꯣ ꯃꯉꯣꯟ ꯊꯥꯖꯗꯣꯏꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯌꯥꯝ ꯂꯥꯟꯕ꯭ꯔꯥ ꯍꯧꯖꯤꯛ ꯀꯅꯥꯅꯣꯕ ꯀꯩꯅꯣꯁꯦ ꯊꯥꯖꯗꯣꯏꯁꯦ ꯗꯥ ꯃꯉꯥꯜ ꯊꯥꯖꯗꯣꯏꯁꯦ ꯃꯉꯣꯟ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯌꯥꯝꯕ ꯊꯣꯛꯑꯦ ꯑꯗꯨꯅ ꯗꯥ ꯃꯉꯥꯜ ꯍꯥꯏꯕꯅꯤ ꯐꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯂꯥꯁ ꯑꯣꯏꯅ ꯋꯥꯐꯝ ꯑꯝꯇꯪ ꯍꯥꯏꯖꯍꯧꯒꯦ ꯗꯥ ꯃꯉꯥꯜ ꯃꯁꯥꯃꯛꯇꯗꯀꯣ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯗꯕ ꯄꯣꯠꯁꯛ ꯂꯥꯛꯏꯀꯣ ꯄꯩꯁꯥꯅ ꯇꯧꯕ ꯌꯥꯗꯕ ꯄꯣꯠꯁꯛꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯄꯩꯁꯥ ꯈꯛꯇꯅꯁꯨ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯗꯥ ꯃꯉꯥꯜ ꯃꯨꯟꯅ ꯈꯟꯁꯤ ꯋꯥꯈꯜ ꯁꯦꯜ ꯍꯥꯏꯁꯦ ꯄꯩꯁꯥ ꯍꯥꯏꯁꯦ ꯁꯦꯜ ꯍꯥꯏꯁꯦ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯦꯕ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯜꯅ ꯃꯤꯒꯤ ꯊꯃꯣꯏ ꯀꯩꯗꯧꯅꯨꯡꯗ ꯂꯩꯕ ꯌꯥꯔꯣꯏꯕ ꯃꯤꯒꯤ ꯀꯥꯏꯈ꯭ꯔꯕ ꯊꯕꯛ ꯀꯩꯗꯧꯅꯨꯡꯗ ꯂꯩꯕ ꯌꯥꯔꯣꯏꯕ ꯁꯦꯜ ꯍꯥꯏꯕ ꯁꯦꯜꯁꯤꯅꯀꯣ ꯑꯗꯨꯒ ꯁꯦꯜꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯌꯥꯔꯣꯏꯕ ꯁꯦꯜꯅ ꯇꯧꯕ ꯌꯥꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯁꯦꯜ ꯈꯛꯇꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯗꯥ ꯃꯉꯥꯜ ꯁꯤ ꯈꯛꯇꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯆꯦ ꯏꯆꯟꯒꯤꯗꯃꯛꯇꯗꯤ ꯁꯞꯄꯣꯔꯠ ꯇꯧꯁꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯁꯤ ꯑꯗꯨꯒ ꯃꯥꯏ ꯆꯦꯅꯦꯜ ꯑꯅꯧꯕꯁꯨ ꯍꯥꯡꯈ꯭ꯔꯦ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯏꯆꯦ ꯏꯆꯟ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩ ꯂꯤꯡꯖꯦꯜ ꯂꯩꯒꯗꯕꯅꯤ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯃꯩꯇꯩ ꯅꯨꯄꯤ ꯍꯥꯏꯁꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯖꯔꯣꯏꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯡ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯉꯥꯡꯕ ꯁꯛꯄꯗ ꯁꯣꯏꯒꯤ ꯂꯥꯟꯒꯤ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯄꯪꯕ ꯅꯆꯥꯅꯤ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯊꯝꯖꯔꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ